ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯠ ꯎꯏꯁꯤꯜꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯇꯤꯟ ꯌꯣꯠꯊꯩ ꯁꯅꯥꯊꯣꯏꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯏꯅꯥꯎꯕꯒ ꯁꯅꯥꯊꯣꯏꯒ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯈꯪꯈ꯭ꯔꯕꯅꯤ ꯃꯥꯅ ꯏꯆꯟꯗ ꯍꯛꯊꯦꯡꯅꯅ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯁꯥꯒꯠꯂꯤꯕ ꯊꯃꯣꯏꯒꯤ ꯂꯥꯟꯗꯣ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯩꯅꯥ ꯐꯪꯒꯗꯧꯔꯤ ꯏꯆꯟꯅꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯕꯨꯛꯇ ꯂꯩꯕ ꯋꯥ ꯈꯪꯕ ꯅꯠꯇꯦ ꯃꯇꯣꯝꯇꯅ ꯑꯣꯝꯈꯠꯄ ꯃꯩꯗꯨꯅ ꯃꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯗ ꯃꯩꯁꯥ ꯄꯤꯒꯗꯧꯔꯤ ꯑꯍꯤꯡꯗ ꯏꯆꯟ ꯃꯤꯀꯞ ꯊꯣꯔꯛꯏ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯈꯨꯌꯥꯗ ꯇꯨꯝꯂꯤꯕꯗꯣ ꯎꯕꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ ꯇꯞꯅ ꯍꯧꯒꯠꯂꯒ ꯗ꯭ꯔꯤꯞ ꯃꯔꯤꯗꯣ ꯃꯇꯣꯝꯇ ꯂꯧꯊꯣꯛꯆꯩ ꯁꯅꯥꯊꯣꯏꯅ ꯇꯨꯝꯂꯤꯕꯗꯣ ꯈꯖꯤꯛ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯃꯔꯣꯜ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯨꯏꯅ ꯊꯦꯡꯕꯤꯔꯨꯗ꯭ꯔꯕ ꯗꯥꯏꯔꯤꯗꯣ ꯂꯧꯊꯣꯛꯏ ꯇꯪꯈꯥꯏ ꯈꯔ ꯍꯦꯟꯇꯛ ꯏꯁꯤꯜꯂꯕ ꯗꯥꯏꯔꯤꯅꯤ ꯆꯦꯅꯥ ꯐꯥꯛꯇꯣꯛꯄꯗ ꯈꯪꯉꯤ ꯃꯌꯦꯡ ꯇꯥꯔꯕ ꯆꯦꯅꯥꯒꯤ ꯊꯪꯅꯕ ꯍꯥꯡꯕ ꯂꯃꯥꯏꯗ ꯃꯨꯟꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯇꯦꯕꯜꯒꯤ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯄꯦꯟ ꯁ꯭ꯇꯦꯟꯗꯒꯤ ꯄꯦꯟ ꯑꯃ ꯂꯧꯔꯦ ꯄꯦꯟꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯗꯥꯏꯔꯤꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯕ ꯍꯧꯏ ꯄꯨꯡꯈꯥꯏ ꯈꯔ ꯍꯦꯟꯅ ꯏꯔꯕ ꯇꯨꯡ ꯏꯕ ꯂꯣꯏꯁꯤꯜꯂ ꯃꯥꯜꯂꯦ ꯎꯪꯗꯨꯅ ꯐꯅ ꯀꯨꯏꯅ ꯐꯝꯂꯒ ꯂꯩ ꯑꯍꯤꯡ ꯇꯨꯝꯕ ꯍꯩꯇ꯭ꯔꯕ ꯇꯇꯥ ꯒꯥꯔꯤꯒꯤ ꯑꯍꯧꯕ ꯈꯣꯜꯂꯥꯎꯗ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯀꯥꯏꯔꯦ ꯗꯥꯏꯔꯤ ꯑꯃꯗꯤ ꯄꯦꯟ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗ ꯅꯠꯇ꯭ꯔꯦ ꯆꯃꯝꯅꯕ ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯆꯕ ꯑꯃꯅ ꯏꯅꯥꯎꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯇꯠꯈꯤꯗ꯭ꯔꯥ ꯁꯤꯅꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩꯕꯨ ꯌꯥꯝꯕꯨꯡꯗ ꯍꯥꯏꯔꯁꯤꯔꯥ ꯑꯍꯤꯡ ꯇꯨꯝꯗ ꯕꯦꯜꯀꯅꯤꯗ ꯂꯦꯞꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯆꯤꯟꯗ ꯁꯣꯟꯖꯔꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯁꯥꯎꯔꯛꯂꯗꯤ ꯆꯣꯛꯀꯗ꯭ꯔꯥ ꯐꯣꯡꯗꯣꯛꯂꯨꯔꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯀꯞꯅ ꯂꯦꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯇꯌꯥꯜ ꯌꯥꯏꯐꯕ ꯑꯩꯈꯣꯏꯅꯤꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤꯒꯤꯗꯃꯛ ꯑꯃꯨꯛꯇꯪ ꯍꯥꯏꯗꯨꯅꯗꯤ ꯌꯦꯡꯂꯒꯦ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯏ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯌꯥꯐꯝ ꯊꯣꯛꯏꯅ ꯃꯥꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯃꯅꯥꯎꯅꯨꯄꯥꯅ ꯋꯥꯕ ꯌꯦꯡꯕ ꯉꯝꯐꯝ ꯊꯣꯛꯇꯦꯅ ꯃꯣꯕꯥꯏꯜꯗ ꯂꯥꯛꯄ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯃꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯔꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯈꯠꯂꯨꯕꯗ ꯁꯥꯡꯇꯛ ꯇꯧꯕ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯦꯁꯦꯖꯅꯤ ꯍꯥꯏ ꯑꯩ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯦ ꯃꯥꯏ ꯄꯥꯛꯀꯦꯀꯣ ꯍꯟꯗꯛꯁꯨ ꯑꯍꯤꯡꯁꯤꯗ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯂꯩꯇ꯭ꯔꯕ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯇꯠꯇꯅ ꯃꯤꯠꯇ ꯎꯔꯛꯂꯤ ꯅꯤꯜ ꯈꯣꯡꯕ ꯃꯌꯥꯝ ꯅꯝꯈꯥꯏꯔꯒ ꯆꯤꯡꯂꯣꯟ ꯄꯜꯂꯣꯟ ꯂꯥꯜꯂꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯏ ꯅꯪꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯤ ꯎꯅꯤꯡꯉꯤ ꯃꯁꯤꯅ ꯇꯥꯛꯂꯤ ꯅꯪ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯕ ꯉꯝꯕ ꯑꯣꯏꯁꯤꯀꯣ ꯃꯤꯁ ꯌꯨ ꯂꯚ ꯌꯨ ꯃꯥꯏ ꯗꯤꯌꯔ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯛꯏ ꯃꯆꯤꯟꯗ ꯄꯩꯇꯛ ꯇꯦꯛꯁꯜꯂꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯔꯒ ꯁꯥꯍꯤꯇ꯭ꯌ ꯑꯧꯔꯥꯏ ꯂꯩꯌꯣ ꯅꯤꯡꯁꯤꯡꯕ ꯎꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯪꯅ ꯍꯦꯜꯂꯣꯏꯌꯦ ꯃꯤꯁ ꯌꯨ ꯇꯨ ꯃꯥꯏ ꯗꯤꯌꯔ ꯂꯚ ꯌꯨ ꯇꯨꯗꯤ ꯀꯥꯏ ꯄꯜꯍꯧꯔꯕ ꯌꯧꯔꯛꯇꯦ ꯅꯦꯠ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯖꯥꯠꯂꯣ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯜꯍꯧꯔꯖꯥꯠꯂꯕ ꯅꯨꯡꯁꯤꯠ ꯂꯥꯏꯗꯣ ꯆꯩꯅꯤꯔꯦ ꯃꯥꯏ ꯗꯤꯌꯔꯅ ꯃꯥꯒꯤ ꯗꯤꯌꯔꯗ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯕꯗꯣ ꯃꯥꯅ ꯌꯧꯍꯜꯂꯛꯇꯦ ꯈꯝꯕꯜꯂꯛꯀꯦ ꯇꯧꯏꯀꯣ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏꯗꯣ ꯗꯤꯌꯔ ꯅꯪꯉꯣꯟꯗ ꯀ꯭ꯔꯁ ꯇꯧꯁꯤꯜꯂꯛꯏ ꯖꯥꯠꯂꯣ ꯏꯆꯟꯗꯨ ꯃꯆꯤꯟꯗ ꯈꯨꯅꯝꯗꯨ ꯊꯝꯂꯒ ꯅꯣꯛꯄ ꯈꯪꯖꯩ ꯉꯥꯎꯁꯤꯟꯅꯩ ꯈꯟꯖꯩ ꯑꯗꯨꯒ ꯇꯦꯛꯁꯇꯣ ꯑꯃꯨꯛꯁꯨ ꯍꯜꯂꯤ ꯄꯛꯇꯦ ꯊꯑꯣꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯅ ꯃꯗꯨ ꯍꯥꯏꯔꯗꯤ ꯅꯪꯅ ꯑꯣꯏꯗꯧꯗꯣ ꯃꯤꯠꯇ ꯎꯕꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯟꯗꯤ ꯂꯥꯞꯅ ꯂꯩꯔꯦ ꯀꯥꯏꯅ ꯃꯉꯥꯎ ꯊꯤꯕ ꯍꯜꯂꯝꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤ ꯋꯥꯟꯊꯔꯦ ꯅꯪꯉꯣꯟꯗ ꯈꯛꯇ ꯉꯥꯎꯁꯤꯟꯖꯕꯅꯤ ꯀꯅꯥꯗꯁꯨ ꯉꯥꯎꯖꯗꯦ ꯃꯉꯥꯎ ꯊꯤꯌꯦ ꯍꯥꯏꯒꯤꯁꯨ ꯍꯥꯏꯖꯧ ꯁꯥꯊꯤꯅ ꯂꯣꯌꯦꯜ ꯑꯣꯏꯖꯩꯀꯣ ꯀꯅꯥꯝꯇꯅ ꯏꯅꯥꯛꯇ ꯅꯛꯁꯤꯟꯕꯒꯤ ꯑꯌꯥꯕ ꯄꯤꯗ ꯏꯅꯥꯛꯇ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ ꯈꯟ ꯍꯤꯡꯖꯔꯤꯕ ꯄꯥꯈꯪꯅꯤ ꯃꯥꯏ ꯗꯤꯌꯔ ꯍꯣ ꯌꯥꯔꯦ ꯏꯔꯥꯡ ꯇꯧ ꯂꯩꯔꯅꯣ ꯑꯣꯀꯦ ꯃꯥꯏ ꯗꯤꯌꯔ
Ado ai kawa yadeko maduni maru once again love you too my dear arai ba text madi haludre nokmi adum text to da yenglaga leire nongdai rembaso mobile lok thoklaga ichen nga makhoini kamina khiwa photo do yengje sum yenglambadai tayagi hakanda mabu mitop ni khanna ngaglakhibodo ningsinglakpai ka manung da changi nonga doribani adobo phamung karude sofa da makut ani du siyongna pulap nga tharaga phamthai makhong ani du so table mathak takaran channa thangali makhoi ani mag ahinga do tumthaba yada wakhal gi ipak da loplaga lei adobo lu tongna sabak changni chokthaba wa banai da leiba ngamba kana su leite nupa su nupi su ani maki mitto tapna khazi uitharak badagi chap mana ba pumpham da tumthaki nongdai rembadi sofa dani tumlibado wiwe bagi punsi khoba khumnan ni hainari bani hozikari thoklaga ba kanana so haiba ngamba nate palang bano humning ba mai kai da humba gumna matam gi khongchatsu chatning ba mai kai da chatli nungai ba awamba yumthong khuding de yele nungsi ichel da so yauksinna kaina ba thungna ba nongdam biri nongdai rembagi nungsi ichel di thamoi gi momon minok saruk thung ba leitri Yaifabagi mingda saba Yaifaba Hotel haina maming thonba hotel ama sangabagi chanasaba makhoi marida wa khanari hentoina Yaifaba minister kya yaudoino Yaifaba na gad amaga loinana khumai loine de haibani sangdre maridi yauni as yare kaino ado nongdai rembadi kamdauba Yaifaba thausaduna napal ton hari madi kedo yahanduba aina miwene suthade Thoyin bana haibadi yai kaino laksadraso mahutne akoina faza tho loire ha kai hagi han thoy thoibi ai gi wasida kaiba ka yauge thoibina thoyin bagi wa pangi adusu ya bazani haidi mana laksadradi phattabada mana tazaredana akoi gi di haibam thokpa hairase henthoina aduni ai bu haisau hairandi hana gum nongdai rembase phazina bo honase mana ngamba kaya su ukhrabani siza kusum gi machani khak haibada akhoi thabak mayam ama mai pakibani ikuttagi mani le mai da nan than badi chumde thoyen bana nupani hairo ki wa no mata puthaba mi sunate ai bu haiso hairadi ngase koine likhatchaba ngamise mai mapal dani haibadi dum yaribani makhoi humna ngali bado yaifaba tumin tasili aduga hai ai sunupani mingonda nonjaraktrina Hanjilaga amu mangonda nonjau tawbase ai si mingchat meng tagani mabu kai oirige ma sumini nupa oine pokliba aduga ai sumini nupa oine pokliba kena ba kaisu leitena kenari bahai bo ai pana thaine gi sidaraba contractor aduga mahakine anaubo oikiba asitani henthone yai phaba bo wakhal khantharak naba themnaraduna hairi madu fana oiduna sune hauze ki oinadi aikoina mahak po thatok po chumde Yaradi maga naksinanaba se puraknaba tawsise yaifaba phamlambada yahogalaga kitang chathokla lepi aigi oinadi hiram amatada maga yansinaba pamde nupa thokna thengainaba pami thoyin basu yaifaba gi nakta lai magi lengzumda khut thami aduga amuktang khanthau matang chaba ngai kise henthui sani dugi nakta lai mahak lekha taba leitri keina mu mai mangbro mai de iklaba sanagum nongma gi lakhat behlakani yaifabada wakhal khanthare phattabagi dak leite mabukta kari khanbagi yamna hautaba minok amanok lei thoibina nupi machada mana nungsi pame haibasu chapchana khangma natri maduda nangna pangthongna uthoklaga magi ekta muthoknabadudi asabe am leida makoina hainari basi chanbuni mahak thakini matam kuina tawsanaba maikhum uplamba akhoi gi maikhum leimai da nan tharaga takibado yaifaba sunu pa thokna thengainarage khalakibani thoibi gi waduda yaifaba na khummi nungshi nongdare mane chan nungshi aina ma ki thamoi masak munna khangi nakhoi humna agi wa tabiduna lakibani aduga aina suna khoi humgi wa tagani kai togadage habado ai khalakige man adumna hairabada thawzaliba humdo yingni harawasu pui
ꯑꯃꯔꯣꯝꯗꯅ ꯏꯆꯟꯗꯣ ꯀꯣꯂꯦꯖꯇ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯊꯤꯔꯤꯕꯗꯣ ꯏꯅꯥꯎꯕꯅꯤ ꯁꯅꯥꯊꯣꯏꯒꯤꯗꯃꯛ ꯏꯅꯥꯎꯕꯅ ꯄꯥꯝꯂꯤꯕꯗꯣ ꯈꯪꯅꯤꯡꯕꯒꯤꯅꯤ ꯁꯨꯝ ꯊꯤꯔꯝꯕꯗꯒꯤ ꯋꯥꯔꯛꯂꯗꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯂꯤ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯨꯔꯒ ꯕꯦꯁꯄꯥꯗꯣ ꯊꯧꯗꯣꯔꯛꯏ ꯃꯇꯦꯛ ꯈꯔ ꯊꯧꯗꯣꯔꯛꯄꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯒ ꯃꯥꯌꯣꯛꯅꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯁꯅꯥꯊꯣꯏꯕꯨ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯏꯅꯥꯎꯕꯒ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯏꯆꯟꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯊꯦꯡꯅꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯖꯕꯗꯣ ꯃꯥꯏꯊꯣꯡꯗꯗꯤ ꯑꯁꯥꯎꯕꯅ ꯌꯣꯝꯁꯤꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯨꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯗꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡ ꯂꯦꯞꯄꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯐꯤꯖꯦꯠ ꯑꯍꯣꯡꯕ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇꯅ ꯇꯔꯨ ꯌꯦꯡꯖꯔꯛꯏ ꯏꯆꯟꯒꯤ ꯃꯤꯠꯌꯦꯡꯗꯨꯒ ꯃꯤꯆꯥꯟꯅꯕꯒꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯁꯣꯛꯆꯤꯟꯅꯩ ꯃꯥꯅ ꯂꯩꯊꯣꯛꯈꯤꯕꯗ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯅ ꯊꯤꯡꯅꯕ ꯌꯥꯎꯗ ꯃꯨꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯣꯛꯃꯤ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯩ ꯋꯥ ꯐꯥꯎꯕ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯍꯥꯟꯅ ꯈꯧꯗꯦꯝꯂꯒ ꯈꯣꯟꯖꯦꯜ ꯊꯣꯔꯛꯏ ꯁꯅꯥꯊꯣꯏ ꯂꯥꯛꯇ꯭ꯔꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯤꯕꯒꯤ ꯃꯍꯨꯠ ꯏꯆꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯛꯄꯗꯣ ꯐꯥꯖꯤꯜꯂꯒ ꯈꯨꯝꯃꯤ ꯁꯅꯥꯊꯣꯏꯗꯤ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯃꯤꯠꯌꯦꯡ ꯅꯥꯊꯩꯔꯒ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯋꯥꯕ ꯄꯣꯛꯂꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗꯒꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯣ ꯃꯄꯥꯜ ꯊꯣꯔꯛꯀꯗꯧꯔꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯤꯟꯅꯕ ꯃꯌꯥ ꯆꯤꯛꯅꯩ ꯈꯣꯡꯄꯥꯛꯇꯨꯁꯨ ꯂꯩꯃꯥꯏꯗ ꯍꯦꯟꯅ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯒ ꯈꯥꯡꯖꯩ ꯑꯣ ꯐꯔꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯁꯦꯡꯅꯗꯤ ꯑꯩꯁꯦ ꯁꯅꯥꯊꯣꯏ ꯃꯁꯥꯒ ꯎꯅꯅꯤꯡꯕꯅꯤ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯕꯤꯇꯤꯗ ꯂꯥꯛꯑꯣ ꯍꯣꯏ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯈꯣꯡꯗꯨ ꯐꯨꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯐꯥ ꯐꯥꯔꯒ ꯃꯤꯆꯤꯅꯁꯨ ꯏꯆꯟꯗ ꯌꯦꯡꯕ ꯇꯧꯗ ꯍꯥꯏꯔꯛꯏ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯁꯪꯗꯦ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯐꯝꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕꯁꯨ ꯑꯃꯨꯕ ꯃꯤꯡꯁꯦꯜꯅ ꯈꯥꯖꯤꯜꯂꯤꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯆꯟꯅ ꯃꯥꯕꯨ ꯌꯦꯡꯍꯧꯔꯤꯕꯗꯣ ꯃꯆꯤꯟ ꯄꯦꯠꯊꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯄꯨꯕꯗꯨꯗ ꯌꯥꯔꯒ ꯆꯠꯈꯤ ꯏꯆꯟꯅ ꯌꯧꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯖꯩ ꯃꯥꯅ ꯃꯤꯠ ꯑꯣꯟꯗꯕꯒꯤꯅꯤ ꯅꯧꯅ ꯌꯨꯡꯂꯤꯕ ꯅꯤꯡꯁꯤꯡ ꯅꯨꯡꯗꯨꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯄꯤꯀꯥꯎ ꯍꯨꯝꯗꯨꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯦꯞꯂꯤꯕꯗꯣ ꯎꯔꯛꯏ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯆꯟꯁꯨ ꯂꯦꯞꯂꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯕꯗ ꯌꯥꯎꯁꯤꯜꯂꯤ ꯐꯅ ꯀꯨꯏꯅ ꯑꯅꯤꯗ ꯋꯥ ꯍꯧꯗꯣꯛꯅꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯧꯗꯣꯛꯂꯛꯄꯗꯤ ꯑꯣꯏꯊꯣꯔꯛꯂꯔꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗ ꯊꯃꯣꯏꯗ ꯊꯤꯡꯕꯗ ꯋꯥꯅ ꯊꯣꯛꯂꯕ ꯅꯤꯡꯉꯥꯏꯗꯣ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯏꯍꯧꯔꯛꯂꯤꯕ ꯅꯤꯡꯉꯥꯏꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯎꯁꯨꯛ ꯌꯨꯡꯕꯒꯨꯝꯅ ꯂꯦꯞꯂꯤꯕꯅꯤ ꯁꯥꯟꯅꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯗꯨꯁꯨ ꯌꯦꯡꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯅꯠꯇꯦ ꯋꯥꯈꯜꯒꯤ ꯁꯥꯍꯨꯝꯗ ꯍꯨꯝꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯔꯤꯝꯇ ꯀꯥꯡꯊꯣꯔꯛꯇ꯭ꯔꯕꯗ ꯏꯆꯟꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯧꯖꯩ ꯌꯥꯝꯕꯣ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯈꯨꯝꯕ ꯉꯝꯗꯦ ꯃꯤꯀꯧꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯄꯨꯈꯤꯕꯒꯨꯝꯅ ꯐꯥꯎꯔꯛꯏ ꯑꯗꯨꯅ ꯊꯋꯥꯏꯗꯨꯕꯨ ꯂꯥꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯡꯂꯤꯕ ꯃꯤꯠꯇꯣ ꯈꯖꯤꯛ ꯈꯨꯖꯤꯜꯂꯤ ꯃꯌꯥ ꯈꯔ ꯆꯤꯛꯁꯤꯟꯅꯩ ꯄꯤꯈꯥꯎ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯈꯨꯠꯁꯥ ꯇꯔꯥꯗ ꯈꯨꯇꯨꯝ ꯆꯤꯛꯅ ꯇꯥꯁꯤꯜꯂꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯁꯨ ꯍꯦꯟꯅ ꯆꯦꯠꯅꯕ ꯍꯣꯠꯅꯖꯩ ꯃꯁꯥꯗꯣ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯐꯨꯛꯂꯒ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯕ ꯄꯣꯛꯂꯨꯔ ꯃꯥꯜꯂꯤ ꯃꯥꯅ ꯀꯧꯕꯗꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯍꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯧꯔꯛ ꯑꯃꯨꯛꯁꯨ ꯀꯧꯏ ꯌꯥꯝꯕꯣ ꯑꯅꯤꯔꯛ ꯁꯨꯕ ꯀꯧꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕ ꯃꯥꯜꯂꯤ ꯐꯤꯕꯝ ꯍꯥꯏꯔꯞ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯀꯧꯔꯤꯕꯗꯣ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯋꯥꯔꯧꯕ ꯋꯥꯉꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩꯕꯨ ꯊꯥꯖꯕꯒꯤ ꯀꯧꯕꯤꯔꯛꯄ ꯑꯣꯏꯔꯝꯂꯗꯤ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯗꯕ ꯋꯥ ꯉꯥꯡꯖꯔꯕꯁꯨ ꯃꯤꯠꯐꯝꯗꯤ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯏꯆꯟꯗꯤ ꯑꯗꯨ ꯀꯨꯏꯈ꯭ꯔꯕ ꯋꯥꯐꯝꯗꯣ ꯋꯥꯔꯧꯅ ꯂꯩꯔꯝꯕꯗ ꯉꯛꯆꯥꯅꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯐꯠ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯑꯗꯨꯃ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗ ꯑꯃꯨꯛ ꯐꯠ ꯍꯟꯗꯣꯛꯆꯩ ꯌꯥꯝꯕꯨꯡ ꯑꯗꯣ ꯀꯩ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯂꯣꯏꯅ ꯍꯥꯏꯌꯟꯗ ꯅꯨꯄꯥ ꯃꯥꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯜꯂꯛꯏ ꯊꯥꯖꯔꯛꯄꯁꯨ ꯉꯥꯏꯒꯅꯤ
ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯕ ꯉꯝꯍꯟꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯣꯟꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯊꯥꯖꯕꯤꯔꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯏ ꯋꯥꯐꯝꯁꯤ ꯅꯍꯥꯛꯅ ꯊꯧꯑꯣꯏꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯈꯛꯆꯤꯟꯅ ꯀꯟꯊꯤ ꯊꯣꯛꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯏꯆꯟꯗꯤ ꯑꯗꯨꯝ ꯀꯔꯤꯁꯨ ꯈꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯣ ꯈꯨꯠ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯃꯊꯕꯥꯛꯇ ꯄꯨꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯐꯤꯕꯝ ꯗꯤꯍꯣꯡꯗ ꯈꯪꯁꯤꯟꯅꯗ ꯁꯥꯅ ꯍꯪꯂꯛꯏ ꯏꯅꯥꯎꯕꯗ ꯈꯪꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯍꯪꯂꯛꯂꯤꯕꯅꯤ ꯈꯪꯕꯅ ꯏꯆꯟꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯉꯤ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯁꯅꯥꯊꯣꯏꯒꯅꯤ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯈꯨꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯊꯗꯠꯄꯗꯤ ꯅꯪ ꯄꯥꯝꯂꯝꯃꯣꯏ ꯉꯁꯥꯏꯗꯒꯤ ꯃꯐꯝꯁꯤꯗ ꯇꯥꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯋꯥꯐꯝ ꯍꯥꯏꯔꯛꯂꯕꯗ ꯀꯣꯏꯊꯣꯛꯂꯨꯕ ꯇꯧꯗ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯑꯩꯒ ꯃꯨꯛꯅꯔꯒ ꯃꯔꯥ ꯂꯩꯖꯗꯕ ꯃꯈꯣꯏꯕꯨ ꯋꯥꯍꯟꯕꯗꯤ ꯇꯧꯕꯤꯒꯅꯨ ꯌꯥꯝꯕꯣ ꯍꯧꯖꯤꯛꯁꯨ ꯐꯤꯕꯝ ꯁꯣꯛꯍꯣꯡꯗ ꯏꯆꯟꯗ ꯃꯤꯠꯆꯤꯅ ꯌꯦꯡꯗ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯛ ꯁꯅꯥꯊꯣꯏꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯥꯒꯩꯒꯤ ꯁꯤꯖ ꯑꯣꯏꯅ ꯉꯥꯟꯊꯣꯏꯒꯗꯧꯔꯤꯕꯤ ꯏꯅꯥꯎꯅꯨꯄꯤꯒ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯂꯧꯈꯠꯐꯝ ꯌꯥꯎꯗꯕ ꯃꯁꯥꯒꯤ ꯏꯖꯠ ꯂꯩꯖꯗꯕ ꯄꯪꯂꯩꯗ ꯂꯩꯕ ꯄꯪꯍꯤꯡꯗ ꯍꯤꯡꯕ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯈꯛꯖꯛꯇ ꯉꯥꯡꯕꯗ ꯋꯥꯈꯜ ꯇꯥꯅꯁꯦ ꯅꯪꯒꯨꯝꯕ ꯃꯤꯗ ꯋꯥ ꯉꯥꯡꯕ ꯑꯩ ꯍꯩꯅꯗꯦ ꯃꯥꯅ ꯈꯟꯕꯗ ꯆꯨꯝꯂꯦ ꯁꯅꯥꯊꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯤꯅ ꯍꯟꯊꯅ ꯉꯥꯡꯂꯤꯕꯗꯣ ꯁꯥꯎꯒꯠꯄ ꯇꯧꯗ ꯇꯞꯅ ꯈꯨꯝꯃꯤ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ ꯑꯄꯥꯝꯕ ꯑꯅꯤꯡꯕꯁꯤꯡꯗꯣ ꯐꯪꯅꯕ ꯍꯣꯠꯅꯔꯛꯀꯦ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦꯀꯣ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯕꯗ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯏꯆꯟꯕꯨ ꯌꯦꯡꯂꯛꯏ ꯎꯔꯦ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯟꯗ ꯃꯧ ꯃꯤꯅꯣꯛ ꯇꯝꯅ ꯂꯦꯞꯂꯝꯂꯤꯕꯗꯣ ꯑꯗꯨ ꯀꯨꯏꯅ ꯂꯩꯊꯣꯛꯇ ꯌꯦꯡꯁꯤꯟꯅꯗ ꯈꯥꯡꯖꯔꯝꯕ ꯄꯨꯝꯕ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯟꯇ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯂꯗꯨꯅ ꯃꯁꯥꯅ ꯏꯆꯟꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯏ ꯈꯨꯠꯁꯥꯁꯤꯡꯗꯨ ꯇꯥꯁꯤꯟꯅꯔꯕꯁꯨ ꯈꯨꯗꯣꯝꯕꯤꯗꯨꯗꯤ ꯇꯥꯁꯤꯟꯗꯦ ꯇꯤꯡꯊꯣꯛꯏ ꯏꯆꯟꯗ ꯊꯤꯟꯗ꯭ꯔꯕꯁꯨ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯈꯨꯗꯣꯝꯕꯤ ꯌꯥꯎꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯪ ꯏꯆꯟ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯗꯌꯥꯜꯒ ꯂꯣꯏꯅꯒꯅꯨ ꯃꯥ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯌꯥꯃꯨꯡꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯃꯥꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯃꯨꯛꯁꯤꯜꯂꯛꯄꯗꯨꯗ ꯏ ꯍꯥꯏꯒꯠꯂꯗꯨꯅ ꯏꯆꯟꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯁꯪꯗꯣꯛꯅ ꯌꯦꯡꯂꯒ ꯃꯌꯥ ꯆꯤꯛꯅ ꯉꯥꯡꯂꯛꯏ ꯑꯩꯒꯤ ꯃꯨꯛꯅꯕ ꯁꯥꯎꯅꯕ ꯎꯪꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯐꯩ ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯛꯄ ꯌꯥꯔꯣꯏ ꯁꯅꯥꯊꯣꯏꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯝꯃꯕ ꯑꯩꯅ ꯋꯥ ꯁꯛꯂꯒ ꯍꯥꯏꯔꯤ ꯁꯅꯥꯊꯣꯏꯕꯨ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯂꯧꯁꯤꯜꯂꯣꯏ ꯏꯅꯥꯎꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯁꯪꯒꯠꯂꯒ ꯁꯞꯇ꯭ꯔ ꯑꯃꯗ ꯉꯥꯡꯉꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯏꯆꯟꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯖꯔꯛꯏ ꯌꯥꯝꯕꯨꯡꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯃꯈꯩ ꯑꯩ ꯄꯥꯡꯊꯣꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯇꯗꯤ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯩꯖꯧ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯏꯉꯥꯎ ꯉꯥꯎꯅ ꯑꯋꯥꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯤꯡꯖꯔꯤꯕꯤ ꯃꯥꯕꯨꯗꯤ ꯃꯩꯁꯥ ꯂꯥꯡꯍꯟꯕꯤꯒꯅꯨ ꯈꯟꯖꯕꯒ ꯑꯣꯏꯔꯛꯄꯒ ꯄꯨꯝꯅꯃꯛ ꯑꯣꯟꯅꯔꯛꯄꯗ ꯀꯞꯅꯤꯡꯂꯛꯂꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯕꯨ ꯃꯅꯥꯛ ꯅꯛꯅ ꯊꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯄꯥꯏꯔꯝꯂꯤꯕ ꯄꯥꯝꯕꯣꯝꯗꯣ ꯈꯪꯗꯥ ꯊꯥꯗꯣꯛꯏ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯏꯆꯟꯗꯨ ꯂꯩꯃꯥꯏꯗ ꯇꯨꯊꯔꯦ ꯑꯗꯨꯝꯅ ꯏꯆꯟꯅ ꯇꯨꯔꯕꯗ ꯕꯤꯇꯤꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇ ꯃꯈꯣꯏ ꯑꯅꯤꯗ ꯄꯨꯂꯞ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤꯕꯗꯣ ꯎꯔꯨꯕꯗꯩ ꯄꯥꯝꯕꯩ ꯂꯩꯇ ꯅꯥꯇꯣꯟ ꯌꯥꯎꯅ ꯆꯤꯝꯕꯥꯜꯗꯨ ꯁꯨꯒꯠꯂꯤ ꯑꯗꯨꯒ ꯈꯨ ꯃꯥꯅ ꯀꯨꯝꯊꯔꯛ ꯐꯝꯊꯔꯛꯂꯒ ꯃꯈꯨꯠ ꯑꯦꯗꯨ ꯇꯤꯡꯊꯣꯛꯏ ꯆꯤꯡꯈꯠꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯨꯁꯤꯟꯕꯒꯤ ꯑꯃꯣꯠꯄ ꯇꯩꯊꯣꯛꯂꯤꯕ ꯏꯆꯟꯕꯨ ꯌꯦꯡ ꯃꯨꯛꯇꯨꯅ ꯁꯤꯡꯅꯕ ꯋꯥꯍꯩꯅ ꯑꯃꯨꯛꯁꯨ ꯈꯟꯅꯕ ꯍꯧꯕꯗꯤ ꯂꯦꯞꯇꯦ ꯃꯨꯛꯅꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯅꯪꯅ ꯐꯩ ꯍꯣꯠꯅꯁꯤ ꯉꯝꯅꯤꯀꯣ ꯅꯪ ꯃꯥꯅ ꯇꯤꯡꯊꯣꯛꯂꯤꯕ ꯈꯨꯠꯇꯣ ꯅꯥꯊꯩꯔꯦꯝ ꯏꯆꯟꯗꯣ ꯃꯇꯣꯝꯇ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯗꯣ ꯇꯩꯊꯣꯛꯅ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯈꯨꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯧꯒꯗꯕ ꯅꯠꯇꯦ ꯅꯪꯒꯨꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯌꯥꯃꯨꯡꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯆꯟꯅ ꯅꯥꯊꯩꯔꯝꯕ ꯈꯨꯠꯇꯣ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯣ ꯁꯤꯡꯅꯕ ꯄꯥꯎꯈꯨꯝꯗꯨꯅ ꯄꯨꯂꯞ ꯇꯥꯁꯤꯟꯕ ꯉꯝꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯏꯆꯟ ꯁꯪꯗꯣꯛꯂꯒ ꯂꯥꯎꯔꯛꯂꯤꯕꯗꯣ ꯍꯦꯟꯅ ꯁꯥꯎꯔꯁꯅꯨ ꯈꯜꯂ ꯃꯥꯜꯂꯦ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ
Tapna nongdairembabu yeng mong hada hairi. Laubigano tapna dum ngangbiyo. Wari sari se yamunga igatangni. Napangba misu yaude ibanigi marakta. Nongdairemba ichanda khadi yenglag hairi. Nangdi lauraga hatlasu pelui. Nangna isa ka isu usite natro. Yamung bakari oidana aina yamung usatoiba. Nangdi aina mi oina suude. Hantaki wahi simadi kanmankre. Saru pandaba ningolgi thotlaba leitoldagi thorakpa wahina. Nongdairembagi thamoi machet lising thoknak thugairare. Khangba ngambagi pankhei laladuna nupi macha adugi athotpa wahidugi pakum pibagi mhut. Asoba khupakduna magi cheksinna taiduna nanduna thamsaba khazaiduda thakiba khangaude. Aduk sapu kanna thabado machindagi ayo haiba wahi amata thokta. Makhut machaduna khazaida tham. Chainado milu anida pirangtana iho. Khazaida mamon nokna nongdairembabu hutlaga yingzari. Khanjel tanik asumna so hairi. Yambung, ai Sanathoibu soidana thadokjagani. Punsida asumna kanamtana aibu ikaiba piraktri. Aduga isu kari nungi. Hoi, Yambung na haibado tawgani. Aduba hoziki oinadi ngamkiroi. Parikha roiba pigadaba tha ahum tangairi. Maraksida mimang thokna ai nangi wadu ngakpadi ngamkiroi. Adubu yari khaidi nakhwaidagi lamna lainaba hotnagani. Nangna pengadaba maongda soidana thabak tawgani. Matamdu phawbadangdi warasu wana ngaibiu. Mihaibagi minungse machet amatta pokta kaigumba yaba ngamloi hairadi ai Sanathoi amadi inauba aikhoi ahumna lekha tana lenba punsi nasana yada yengkadabani. Nongdairemba ningamdana ichangi pirangi iroinana nokliba maithongdo yengzarei. Nungshiba amagi maphamdadi ona tainaba wahai ona tainaba matau ngangbu utpa haibase mahosana miyoibada sinabiramba machatni. Khonjel nikna ngagakliba waphamdo sangatuna ngamoi yaroi haina namthatlakpasu tawrudre. Angawba thamoi yiningaini uthokpasu heita omchaknana lenba tara male. Man tawriba matawdo ichandi khangbasu nate. Karigumba khangaklabasu kanabadi leiraroi. Asuk thina sathina sangat makhakta natana ichangisu thamoina khanjaba amasu leiribani. Unkhatnaringe bekta yariba ichangi mobiledo ring khinglei. Panthade mobile lauthui. Hello. Iche, chechando wanthari. Adobadagi tamote alsu wanthakre. Amtalao. Nawbana pakhatna hairakliba pirakliba pauduna pungni nushiribatugi mathakta hini inot haplare. Milu anidagi pirang leptana leimaida yangna pop chentherai. Adobu nokmi tawduna pakhumpi. Iche laage. Nangna ningthina senaramuko. Tamotaya nachechangi thawaini. Makhoi animak mangba yaba amta nate. Koldo kaklaga hina maka lamna nongdairembabu yinglei. Aduga apenba khongfamda aroiba oina hairami. Yambung hena suwabiruno. Aina phanaba silage. Ai chattaba yadaba ama leire. Hallagi ngasigide. Thoina su khanjanbiruno hakchang wanabani. Makhatana nongdairembagi chindagi thorakpa wahi amatta taramda leithoklaga makhong thangba hawi. Karigino khangde nongdairemba mahagi manaktagi leithoklaga chatpa hawbaga chenthariba mapido hina khungsilakle. Taithokliba makhei chentharakpana henzilai. Adubu mi leiriba singdu uhanda masamna khanjin mamai luktharaga mafamdu thadoklaga nongdairembagi miyengi pankhei lana chatkre. Isanna manaktagi leithoklaga chatkibado khamsabadi ngamjada makhutto thangalak tawna ningba kaibagi piroinana leptuna mafamdudagi sauna lapthokriba nupi macha adubu ying machi lengda lephori. Nupa nupi anigi matawdo yingba ngamdra male. Angauba leisil mapholna chena chongna sanaramba nangdol atiya mahaksu amuba nonggi puba lechilna marol naina kapsinkre.